Pari adugi sida macam ini boleh. Ini dalam hati untuk dalam hati nak kembali orang lebih ni. Yang mana satu nak? Pergi hojik Thokliba Erang sini malam muda kan tu dah pergi Moreh Ward number 5 tadi pergi Mayang Imphal lip camp dah sedang langgar Leiriba pergi Lourembam Indrakumar pergi Louduna Leiriba Meeoi pergi main lising pergi yang mana film tidak sok pergi dem hospital dah Laiyeng Leiriba sida Kangleipak News Tengbang Lup KNTL gi member sing na khagan na duna ngamba senpham khadang anaba sida mukta mateng oinaba ni hadra ngasi rim shot Lupa lising gi senpham mateng pambalak jabani aduga KNTL gi yaubiriba member sing Mayang Indrakumar kita mukta ngamba mateng pamriba khudim pusu Kangleipak News Tengbang Lup KNTL gi Meitei gi ngampai leta thagatsari makata na su miyamna Hairiba Masagi Anaba kita mukta ngamba mateng pambio hadana Kangleipak News Tengbang Lup KNTL gi Meitei gi yang kumda pintu jari Akan contoh dia kau ni amin ni. Masagi Mayum Makei. I Moreh Ward number 5 tadi. Hojik na pergi Mayang Imphal Pravabati College dah ilikam hangal imek amonya laizaban. Tabak suraga. Ai nupingan hakong na wana zabani. Ada nomadi ikang kangaudana. Rim sida pergi IST raja cing beragi. Yes. Rim sida Lakan nagal Leiriba Hairiba Yesuke Doctor Jingna jo AJ IDP ma obedagi mayam chamkara aibo masa mana dunga ajana kaida soi gedage harakanda ajana section yimbi pasaju dum mateng pangbire Dr. Singh jaka hoi do pagi lamdam jida Leiriba manipur Leiriba shesu amadi Leiriba imai benjing baru mapang singna jo dum mateng agam mateng dum pangbirami hojik lapi ba phagi Kangleipak News Tengbang Lup na jo dum mateng pangbiri aibo mayam nusibiduna mateng pangiba aiba ai de laibu yam hagun amungda hagade ai je mapu ama pokpogumani mayam mateng pangbiri sida yamna araujai